खुरमजरी ISTV की पाउमियंग ताबिरिब सिंह तराम नोक्सरी असगी मरुब पाउदा NPF na Manipur Legislative Assembly amadi Manipur Sarkar bu maral siribasi makhoi arun me agenda ama thabak ta onthok na bahona bani haina huyalan pau gi editor Hemantana hairi amadi National Highway anida lambi thong yadabadagi Manipur da chana thakna ba yauna noma da changdaba yadraba polom gi mamal ka hena wangkhatle hoju pau sandona pizari Naga People's Front NPF na Manipur Legislative Assembly bu laisang oidre amadi Manipur Sarkar na tribal sing munam thaduna thambire haribu apamasi makhoi arun be agenda ama thabak to ontok na bamaral sibni haina huyalan pau pausagi editor Hemantana ningomna ISTV news ga unabada phongdorli NPF na hoigi Manipur Legislative Assembly natraga Manipur government se hoigi tribal sing maru tribal sing si namtharana bo honai minority sing bu namtharana bo honai na hai ba phum si sama da sama ai di sumdi na loi hojik akhoi gi lengak pai ba da pai si congress ni congress si da congress ki Manipur state unit ki president su ka khangam no oi hai ba tribal no oi adagi di deputy chief minister hai ba chief minister gi ngam thang da lai si deputy chief minister su ka khangam no oi tribal ni adagi di cabinet ki rank to lai si manga tarphok mang si da tribal na bhau ai moina dominate taro sale na lei adagi di hill area committee gi di MLA mayam sing si moi kun semba moi siamena matro moi legislative function na su moi gi mayam su lei singyo pot ama khanak matam da house da khanak matam da khoi law sem matam da moi gi wa moina hana warab log da di ya di haibam su do khoi lei rimni aduna sigi pot mayam sigi matak sta amuk su law haib pot ama lei law sta di ason basi akan mana tu hat pagi yaude aduna moina panganda ngang basi ai di masi ai sumde na khali sidi mogi manung da leiba agenda amakhaksi thabak ta onthok na bagi damakta agoi tongan ba charge ma tawbani mana makha tarduna Manipur Sarkar amadi Bharat Sarkar na ningthina pau phaudok naduna thabak tawningi hauzik Manipur da lambi thong yadabadagi awaba mayok nariba asigi matang da thubu matam da miyeng changhaningi Bharat ke Prime Minister Narendra Modi na awanu polamdam saukhat hannana bani haiduna Manipur da Union Minister kaya tattana la alambadu hauzik Manipur na awaba tarba matam masida kari tawkhrabagi haina hanglakli BJP ki akhoi minister sing si Narendra Modi ki pautang matung in tham da duk sakadami ga ina lei kador ge sini minister mayam du kai jar ge sinda Manipur na awa ba tara kan si da BJP ki minister sing du kai jar ge apila ai am ta hangning ni ho ja awa ba tara akhoi awa ba tara si makai khuli mak awa ba tara miyam suware gamen suware war kan si da moina Manipur miyam wi da mak ta pambom matim bi basibu moi mathau ta da bra karigino moi hoje bhawo moina wam ta ngang da le karigino yal tin tong na moi karigi hona dage ari Manipur government da mari le na report sing tha ra khotna moi gi representative laktana kiren rijeju laktana problem ni solve tong na ba amtang ai hona hani ai khoi central government ka khoi ge se Manipur government ka se kitang nakshan na leng corner ga sara khoi samina hani Imphal Dimapur lambi gi Kohima mana ki Pesemada chingning khai bigi lambi chatpa yadaba amadi Imphal Jiribam lambi gi barak thong da gari lan ba yadaba namaram oiduna Imphal yauna Manipur gi mafam kaya da nomada sangdaba yadaba polam kaya yauna petrol ki mamal ka hena wangkhat kre Imphal city da pot ki mamal ka hena wangkhat lakpadagi mioi kaya na awaba kaya mayuk nari maman hengali ba pot singasi nauna puslak pa amata nate hanadagi Imphal da leiba achauba karba wala singi godown da leiba pot sing aduni dukan da hana lupa chama pirambada chahum pirakpa Sani yang kai piramba pot lupa chatruk pirambada pot leiba lakpa miui singa pot yoliba karbar wala singa ngak leitana ningai sangdana bagi thodok masa su thangal bazar pauna bazar da thopagi pau tari customer singna mapandagi puslak pasu nataba hana godown da leiba pot sing mamal su saruk ahum thona hengat pasi karigino em suna mamal hengat pa yaroi haringai talak asida asuk yamna hengali basi em suda ta ura haibada chalo em suda takira kana da takike ta ucho em sudagi oina leiruso haibna sing pakum pira I haiduna customer singna nungai tana phongdorkli amoromda petrol pump singda mausagumna petrol changnaina piba lep khibadagi miyamna kudong sadaba kaya mayoknari petrol phangnana ba honabada ahing hogutuna pam mamangda lepa yawnari
oil pump singda petrol marang kaina pidrabasu mamal tangna black ta liter amada lupa chamar phudagina chani phawbadi phangli petrol pump singda thau phangdraga black ta matau karamna petrol phangli bano haina miyam hangnarakli amrom dangasi all manipur working journalists union amjuna sinduna e paugilam da thabak tawriba singi damakta dm college gate leba pctc oil pump da petrol piki adu moinamak petrol phangawdaba miyo kya su yauki hari angela kune to thau lugo kre koi break dile re oina hale yahong manba thingbagi wa ka tasuna tela aida akoi kota mom thopra na khallaga akoina pung taruk la ka do pung taruk da rasoi bi ai na akoina pung 9 da pam khai da la kan da akoi kota da loi le rame haidana akoi ai tare manung dei law ba horpa press ki kota loi re na adu mi follow pa be be sanar ba khang da gam da de ore be loi thoron thầu phăng đi lạc với thầu phăng kia quay gì cái tàu tôi gì kiện đạt cái quay thầu đi thầu biết cả lấy cho ta lấy cái là phải thế tàu anh để farmers TV và cái tiền nó cũng là tàu để cái ngoài thế assembly da pass tawkiba yalhomi kannanaba bill ahum aduna chingdas on gadaba leite haina sakana sengdo khrabasu bill ahum asi chingmi singi mayok tani haina surasanpur da khongjang sanction beleptri ngasi surasanpur gi mafam kaya da wakan mifam chathakre wakan mifam aduda chingda tongan ba sasal lehelu chingi mla sing khudak da pham thadu haiba dabi toki khongjang sigamari lenena saru yariba singna phongdorpada bill ahum asi chingmi singi mayok tani miyam control tawnaba security na nongoi kapada misimina thoke badu taraina lode bill ahum handoktriba phawba khongjang junction gani haiki khoi pakhang mayami mapan siba gi ise adum lemna tham roi khoi na demand toba se yadra phaw khoi dana phamba su leb roi china me nome na kapane karigira nome isu su nataba nome marudo adugi khoi mayam di yaning da bane adugi khoi nupi mayam se dana phambane adu jingi mla singsu loi na design tawbiro adu bila home su loi na makatabio eko yaning da bane ya da bane lamdeng makha chingjil da farm house tawba arambam anil kumar masung mahake loine bi yauna mioi khara miyam gi hauda phurakiba amadi gari mai thakibi thong bu yaning da phongdoktuna young pillars union sagolban maino lerak amasung maira paibe singna ngasi maino lerak ta wakan mi pham chathakre anil kumar gi machina phongdorpada nisha chaba mioi kharana mamang da su ki hanba amadi nung na thazlak pege thong kya chathakre numin adu da su farm ge caretaker yauna mahake loine bi ge leiringai da mioi tare nipana wahi wata phajadaba sijinar kiba amadi lekai miyam da ran ba pau pisinduna ihau shagatuna gari mai thakiba amadi amanga ta thon kibani police na matam chana lakpati ka hena kudong thibana howdabani hari anil kumar na phongdorpada miyam gi ehwa adu da masa kanjana ba mahake license double barrel adu round anira kapthoki thodo siki matang da ain gi oba mateng lorgani haki lamdengi lairiba khun amadi miyam pumbabu manipur miyam na amadi civil society singchina achumbasi khangaba matung sidaisda karamba miyeng oina yengani haibasina hena lumna laura kan sidaisda makhoigi mara leiba tare nipan che kupsandana thamibagi mahuta puthokpira kanda rule of the law mana tawrubana mana phangba aina tawrubana aina phangba haibagi justification sida lanjani IMCG Pensioner Association gi office sakangdaba sing ngarang thugairam lai al oirba sing numit khudingi awa pothaduna pensioner singi damakta yai pathorang gi thabak thorom sing khanapham oriba association gi office thugairam bas yaningde sia person da aiba cherol piduna wakat lagani haina association gi mioi amana phongdorakli madu pisalaba matung gi da moina kari action lorokdage karmain torokdage masi thugairi si kanano koi mi masakti kangjadre koina karakla smain toroglerame ibamje Impal East District Police Commandona KYKL gi Khosnam Somendro Kauba Apokpa Dharmo Singh hariba miyo asi gas agency gi mamangdagi maru manga yawba 9 pistol amaga konana phari hari amaromda District Police Commando asina Amir Khan Kauba kyamge makha lekagi hojikna Mantri Pukri Bazar da leiba gari huranma miyo amasu phari hari amaromda Common Zone 3 gi Zisam Zirim Kauba PLA gi miyo amasu phari hari District Police Commando team asina Naurem Thong Samusang Lairem Bilerektagi Hizam Priyo Kumar Kauba Pripake Kadarama Supari Haina Police ki PR ona khangalakli
Kanglepak Manipur da Yalhomi Purup Amatagi Lam Haibalate. Yalhomi Apunbagi Oinadi Mayak Siang Lay Haina International Peace and the Social Advancement Ipsana Tadrupa Cherolamana Kangalagli. Manipur Assembly da Yet Pamata Yaudana Purup Kudimaki Mihut Oina Emily Yankaitarina. Yaning the Biwapam Amapawa Pongdotana Pass. Taukraba Yalhomi Kanjanabagi Bill the Protection of Manipur People's Bill 2015 Asibu Yaning the Pongdoktuna Lamdamasada Sedang Lagaleba Nepali Amati Miamsa Mioi Kuzo Karana Wato Lantok Helibasi Lakadoriba Kali Paketum Sata Apabo Luidabagi Mamiama Chauna Tari Haina Ipsana Pongdorli Mizoram Minister Pauba Kudong Saba Lahog the Yadi Havigi Matagum Sileba Saduna, Purup Karagi Matang Pangsinba Saduna, Tauturliba Matawasina, Mahaki Nung, the Seliba, Oizotaki Wakalon Adu, Mayak Sing the Kangbangam Lehari. Bihari community music Natumatam Damasamasagi Mayum Singda, Asengba Pau Tamduna, Seranana Kalibasi, some Toknana Tabak Pakatpana, Punamaki Papa Oigani Hari. Yalomi Purup Kudimakna Wakalmun Tawarga, Apunbiki Oiba Wakalon the Amukang, Kudong Saba, Piduna, Tangdule Taba. Ing tapakuna ema ohena na mahona minasi haina apil torkli Bihar gi Papu Yadav na Manipur da Bihari singbu tathi tawina tawi habi arahan ba pauda yumpham oerga Bihar paudna sian ba train thatlaga Manipuri sing yaubra haiduna thiba humgi tabak chathaba amadi Bihar ban tawna sing bagi mathong huktaba tabak chathakliba si Human Right Protection Group Manipur na yamna kana yaning da phongdorli Bharat ki Prime Minister amadi Manipur ki Chief Minister Bihar ki Chief Minister humna Pukchel Sengna Papu Yadav na chathakliba mathong huktaba thawong asi makhata na pamda batodok sing thoktara na bhona kadabani hari Manipur Assembly na pass tawkiba bill gi matangda Mizoram ki Chief Minister na bill adugi mayukta wahi wata phongdok pasi Haipam Toktabani, Manipur Chief Minister na Mizoram Chief Minister da Masigi Matanta Chapchana, Kangan Pam to Ihari. Restaurant sing that Natabali Chat Panupanupi Singbu, Kurai Tinsit, Lamlong Machindali Bakanglay Chanrakan, Balup na Paraga, Niom Yuang Mada Bisar Chataduna, Shanda Lambi, Oina Lady, Habigi Chapchaba Pau Pangbadagi. Mada Pabi Mothers Association Amadi. Paragon Club na punna lup asigi office ta check tawda niyom la na bichar chatharam badagi kudakta lup asi thingjile haina mera pabi mothers association na thadrok pacharol amana khangalagli street vendor sing yai phanabagi damakta town vending committee gi sem khari road side vendor welfare association na thadrok pacharol amana street vendor sing yai phanabagi damakta town vending committees asi sem bani hari However, Awang Lekai Community Holder All Manipur Nupi Marupna District Legal Services Authority Impal West Kilamsing Makada no Magi Oiba Legal Awareness Program Ama Ngarang Pangtokre Hari Toromaduda Chief Judicial Magistrate Impal West RK Memsa Yauna Miyukiana Saruyaki Hari Social Welfare na Ahal whatever sing the Piba Pension Gisenpam Kasamtung Kendri Ward number 11 amasung 12 ki pension gi senpam ngasi yantokre sai maripu madi maripu gi makhada leba ahal singda tha 13 amasung tha 10 ga mari gi senpam yantoki ward number 13 gi councillor PS Memsa Tumina mamangda sarkar sinduna first MR campus ta ahal singi pension yenbada thoning da todok thokibadagi matung thoktana naba lekai lekai de pension yenbagi thabak chathabani haiki Achan Bigay Government Junior High School Yoza M. Ladit Kumar Amati M. Sandhyarani Devida Rotary Club of Impalna Nation Builder Award Pidon Ikai Kumnaba Utkre. Nasi Achan Bigay Government Junior School the Pangtopa Award Pibigi Toromatuda Rotary Club of Impalgi President Rotarian T.S. Kumar Gangom Secretary Rotary Club Impalgi Rotarian Dr. Gokul Chandra Sharma School Headmaster K. S. Ranjit Yauna Miwekana Saruyaki NGTS Kumana Government School Chokot Hanana Papadam da Oza Singh Asibu Ikai Kumnaba Utpani Haiki Primary School Sing Class 5 po leba Class 8 po leba School Sing da Chachadana Karla pa Imphalagi Lapa Chachadana Kuina Ngasi National Builders Award Anikak Koi Imphalagi Awalon Chalega Achan Bingai Girls High School gi Waza Anikak da Kuina Kalna Makoina Satra Mayam Takpi Tambibada Amadi School Sibu Akobi School Muena Wanabada Lokiba Taudang role boy Quinikai Kunabu Nangasi National Builders Award Pidna Makoi Bungasi Rotary Club Impalna Ikai Kunajamani NSCN IM Amadi Government of India Ikui Kuidingi Mamanga Santi Hazalaknaba Taunokiba Peace Accord Asibu Taramna Uihana Naga People's Front NPF Tagi Sanapati District Council Chairman Oina Kalaba ML Marcus na Pongdorli Ngarang Sanapati District ki manung chana leiba
लाइदा पांथोखिबा महाकपो ओकपगी थोरमदा चीफ गेस्ट ओइना सरुक याखिबा नौना खलबा चेयरमैन असिना फोंदोखिबदा हंदक लाइगिदा नतना डिस्ट्रिक्ट असिगी मनुंगदा लेरिबा तोंगान तोंगान मियोय कालुप कयाना महाकपु ऑटोनोमस डिस्ट्रिक्ट काउंसिल गी खंगलबा मेंबर्स सिंगना चेयरमैन ओइना खलकपदा थागतपा फोंदोखि महाकि वारोलदा मरु ओइना तदुबी तुंगजोय लाई क्रासोम लंबीगी ओरिबा फिमसी अथुबा मतमदा मरि लेनबा डिपार्टमेंट सिंगना समजिन बिदुना मियामगी चथोक चसिनदा खुदोंग चाननबा संबीननबगी पुकनिंग चिंगसिनखि हौजिकी पीस अकॉर्ड है अखोय चुमना मनुदा करी करी लाइब्रेरी खंदे अदु ओइरगसो पीस है अखोय यूनिवर्सल एक्सेप्ट तब पीस ने अदना पीस अकॉर्ड अमा पुरकपा है अखोय सपोर्ट तवे अखोय नहान मणिपुर असेंबली दा अमा सिगी पीस अकॉर्ड की ओपोज तवरगा ngang decision लौखिबा है अखोय पेंदबा फोंदुकपने लिलोंग चाजिंगदा लेबा पेंटाविजन की ऑप्टिकल फाइबर केबल तांग तरुक की निमिदांग पुंग निपान मखाई मुक ताबा मतमदा लंगथबाल चिंखा मपादा मीटर निपुरोम सखंगदब सिंह हुरान खरे हारी मसना मरम ओइदुना ISTV नेटवर्क की प्रोग्राम सिंह मा के अदोमदा मतम खरा यंगन मंगम किद्रे हारी थामस उन पांगथोकदबा इराबोट देगी थोरमगा मरी लेना थोरम परिंग सिंह ngasi ऑल इंडिया स्टूडेंट्स फेडरेशन मणिपुर स्टेट काउंसिल अमदी ऑल इंडिया यूथ फेडरेशन अनिना मियाम दा लाउथोखरे इराबोट भवनदा लेबा फेडरेशन का ऑफिस ता पांगथोकपा परमिशन गा उनाबा दुदा AISF के स्टेट सेक्रेटरी मेंबर Parmesona September के तांग कुन्या माथोइदा मणिपुर कन्बनुमित असिदा जेनिम्स का कुसमनरगा लमलाई चालौदा लेबा इराबोट मेमोरियल हॉल दा ईदान तौबगी थोरम पांगथोकनी निंगथौखोंग यूनिट ना इराबोट सेलिब्रेशन कमिटी निंगथौखोंग अमदि लायंस क्लब निंगथौखोंग का कुसमनदुना इराबोट दे थोरमगा मरी लेना तरामरी सुबा लोकल लेवल मास पास कंपटीशन कैटेगरी अनीदा लाखलिबा तांग कुनगा तरेता निंगथौखोंग पब्लिक पार्क ता पांगथोकनी बुयामा सुमांग लेना सांगलेंदा स्टेट लेवल मास पास कंपटीशन लाखलिबा तांग कुंथादा पांगथोकनी था अमसुबना पांगथोकदोरिबा असगी मनुंगदा इराबोट देगी थोरम स्कूल अमदि कॉलेज सिंगना पांगथोकपियु हाइकी ऑल इंडिया यूथ फेडरेशन की जॉइंट सेक्रेटरी देबासना कुनमाथोई सुपर स्टेट लेवल जन नेता इराबोट सैथा इसै सांगदमनबा सेप्टेम्बर की तांग कुनगा तरेता लमयानबा सांगलेंदा पांगथोकनी अहुम सुबा ओइना इराबोट सैथा इसै मयक सांगदमनबा लाखलिबा तांग कुनगा मरिदा स्टेट ऑफिस ता पांगथोकनी हाइकी थासी की तांग अमदा मसागी सही मापन दंगाई रिविनी पिमसा अमदा नतबली चतखिबा कोमला खोंगदगी सही हुंपु सुरबा हुइद्रोम बैगो ngasi चेराप कोर्टा पुथोरकपदा मियाम संगदना वारखरे रेपिस असि मयांग इम्फाल पुलिस ना मथंगी नुमिता फारबा मतुंगदा पुलिस कस्टडी दे मा लौथदुना लाखिबनी ngasi डिस्ट्रिक्ट एंड सेशन जज इम्फाल ईस्ट ए गुनेश्वर शर्मा की कोर्टा पुथोकी कोना महाकपु पोक्सो एक की मखादा नुमित तरागा मंगानी जुडिशियल रिमांड पीबगी राय ताकी कोर्टगी पुथोरपदा हानदगी गाइदुना लेबा लमदम अदोमगी नुपिसिंग याउना मियाम चंगदुना महाकपु वारखिबनी पुलिसना मियाम अदु कंट्रोल तौनबा होनबदा वाबा ओइकी NPF na Manipur Legislative Assembly amadi Manipur Sarkar bu maral siribasi makhoi aron be agenda ama thabak ta ontok na bohona bani haina huyalan pau gi editor Hemantana hairi amadi National Highway ani dalabi thong yada badagi Manipur da chana thakna ba yauna no mada sang da ba yadra ba polom gi mamal ka hena wangkhat le hozgidi ISTV ni pisaba pau matang as solution jare ming tabiri basing amukana kurum jari